Kakchingi irung turel lupa crore ani changna water body oina basem galagani haina MI amasung IPR gi parliamentary secretary K Megachandra na phongdokre wafam si Thawal district gi oina kakching irung turel bu water body oina semgana bagi damak ngasi yengshin ba jakhibada mahana phongdokhibani maki khongchat aduda agriculture minister Abdul Nasir MLA Y Surchandra MI gi chief engineer amadi agriculture department ki makok thongba official sing saruya ke khongchat kamari leinana MLA Surchandra na irung turel asi kilometer mangarom sangi anba phase ki oina kilometer ama makhairom semgatkani madugi dabak manak nakpagi khunja singna ayaba pire mafam asibu pat ki mong da semgalabadi isinga mari leinana sana khonabagi lamdasu kanaba pigani thaba asi December thadagi pangthonaba honari haiki parliamentary secretary Megachandra mafam asi AIVP scheme gi makhada pat amagi mawongda semgakadabani lupa crore anirom sangani haina panari scheme asigi makhada Manipur gi district khudimota achobo project amamam paikhanaba honari phongdokhe minor irrigation department na district singda singi amasung tamgi riba district singda chauba project amamam district amamam gi yamna maru oiba program khara department na pahet ka dawri sile ki type singa ka doi masina कोई एग्रीकल्चर एरिया सिंसे याम चाउना कमांड तो कोई स्माइल चाउना डिस्ट्रिक्ट सिंसिदा अचौबा प्रोग्राम पाइखल लगा यामना कोई एग्रीकल्चर पर्पस ता यामना कमांड तो ngam प्रोग्राम खरा पाइखल Manipur gi nat amasung culture bo malem gi thata pukhanaba pandamda mathang chahi gi January thagi tang tarukta fashion extravaganza ama pangtholgani hairi hiramasi matangda fashion designer Robert Naurem na ngasi pawumi phama pangthokre Robert na makhata na Manipur fashion extravaganza haina mingthondana hotel Imphal da pangthokadriba thoram aduda India gi supermodel manga gi mathakta saru yagani saru yagadaba sing adugi manungda Miss Femina photogenic ingnisingani taramathoi takhibi Daina Iraq pa yauna supermodel manga saru yagani haiba gi thajaba birali pangthokadriba fashion parade asi ithak irangi wakhalda pangthokadaba natte India gi chidaida lejarabasu Manipur da nat ki oiba fazaraba saktam tongan tongan jati singi machu kayana leitengba fijet leiteng sing yokhanaba amasung malem gi thakta pokhanaba pandamda pangthokadabani parade asida lamdam asigi model amadi designer kaya su saru yaduna national amadi international gi fida fangnaba honagani haiki Karnataka gi Bengaluru da Matrix Sana Mingthon Duna Institute Hangdo Liba Femina Miss India Yauna Fashion Mega Event Singda Chauna Saruk Yaruraba Amadi Hauze PhD Tauriba Robert na Makata na Manipur gi Tomthin Nganba Fizel Leiteng Kaya Mahosagi Saktam Kaihandana Mapalam gi supermodel sing season aduna unaba panam thamli haiki designers in the ying is I am matam da makhoni is only just moi garments fazabaneba nor either they don't see neither the negative nor the positive. So I believe that akoi lei ba koi poaching se mapanda puthoga mina recognize to hon mayam thina darkar oine khale aduga aina sinjaga doriba fashion extravaganza sida it's not entertainment I public na su entertainment in lobas for pamde plus my show will be completely based on our Manipuri traditional dress and tribal collection. Especially I wanted to bring that we Manipuri have different culture, not only my day, especially not only our Manipuri clothes. I can't say, I believe I cannot say Manipuri, but like not only my day clothes, but even the tribal, there are a lot of tribals. I'm bringing those clothes into fusion to bring that unity and diversity and show the world that we have a very rich culture. Imphal Rising Youth Club na Narcotic Affairs and Border NAP amadi Narcotic Cell Imphal West ka khusam naduna kaisampa lemizam lekaida akanba drive chathabada mayai ka ba chinjak saba amadi pot chai huramba mioi 13 fagat pangamle fagalba mioi sing adu yumge ahalaman sing na makhata na Jatha halaroi haibagi thajaba pibedagi ahalaman singda sinaki haina club asina cherol thadorli District Hospital Management Society Thawal Sinduna National Rural Health Mission gi makhada leiba Janani Sisu Suraksha Karyakram Thawal Jila gi oina su ngasi District Hospital Thawal da district asigi DC T Ranjina hodokre afaba jati ama ohenanabagi damak mipum khudima hakchang phan ba tangai fade amadi angang amasung nupi oibisingna angang unabada sibagi chang hantahananabagi pandamda paikhaliba scheme asina miron bisingna hidak chathok chasin amadi chana thangnabagi lamda kana bakaya fanglagani haina wanga kibesingna phongdonaki tharomaduda SP Thawal AK Jaljit CMO Thawal KS Radishyam amadi District Hospital Thawal ge Medical Superintendent S Memchana jingba mioi kya su saru yakhi
Indian Red Cross Society Manipur State Branch के General Secretary ओइरंबा Dr. M Lalana लेखिदबदा मणिपुर के गवर्नर गुरबचन जगन्ना महाके इमुंग मनुंगदा अवाबा फोंदोप चेरोल थादरोली गवर्नर की चेरोल अदुदा लालाना लेखिदबा असि मणिपुर स्टेट अमदी मणिपुरी सोसाइटी की चाउना मांगजबा अमनि हाइना सिंथारकली Kangleipak Students Association KSA की तरेरक शुभ मपो कुमन थरम ngasi चिंगा मखादा लेबा लेमेयोन आर्ट सेंटर द पांगतोक्रे थरम अदुदा अमुको के प्रेसिडेंट KT रहमान इप्सा की एडवाइजर H बुतोमी कुमन कंगलामई की प्रेसिडेंट वाई लेरिक लेमा महरोई लुप सिंह की लुचिंग सिंह अमदी तोंगान तोंगान सिविल सोसाइटी ऑर्गेनाइजेशन सिंह की लुचिंग सिंह सुसरुक याकी KSA की जनरल सेक्रेटरी Surcha Ningthauza Manipur Makhal Kayagi Isusing Tholi Isusing Asi Loisinana Bahonabada Equipuna Leminaba Matautai Matam Karagi Tungda Mahiri Amadi Atay Hiramda Manipur Asi Karamba Fibum Orakani Haba Kangbangam Maramaduna Education da Awon Bama Purangna Bahonabada Miam na Mai Onsilasi Haiki KT Rahmana Manipurasi Watokaya Topalamdam Oire Maramaduna Nasigi Mahiri Sina Larik Tambagi Lambi Tadotuna Nisha Saba Amadi Fatabalambi da Chatana Bahonagadabani Haiki Yamna Toya Manipura Topa Todo Habagai Manipur Stay Wato Todo Hyderabadi Pasadabal Baki Housing December Yoshila Pusida School Singing Perkal Loyane February da session of Haigani Aduga session of Ramatunga Tangada Malay Facebook June July Hosuna Pamor Masinum Balapaxida Yamna Toya Topa to Doxingasi Satagi Luxina Marile Nava Facebook Tukiba Facebook Tukiba Education Vivata Tachim Biduna Academic Atmosphere Se Mong Marintana Lainaba Gidabaka Hona Badasu KSA like Nasimapo, KSA gi Tarek Suamapo, Kumol Palon Sida, I give my gate, Amuko, my gate, Masimaso, Apil Tozari. Kunmari की तोलो फंगदबगी स्ट्राइचंग सिनिगै चेरकता इम्फाल म्युनिसिपल काउंसिल की स्टाफ अमा काउंसिलर अमना मना लेरम ले हाइना वाथो ओइख्रे थौदो सिंग असि नुमि युंग मतुंग मिनिट 95 रोम चप मतमदा थोखिबनी मना लेबिरम ले हारिबा स्टाफ अदुना लाइसम खोगे जैनिफुग तरु अपोपा लेखिजबा कुंज बिहारी खागेमपली हुइरोम लेकाइदगिनी माक IMC दा माली ओइना थबक तौबनी माना फोंदरोपदा ngase yu pung 13 रोम ताबदा वार्ड नंबर 4 की काउंसिलर लाइसम अरेंग कुमारना फोन तरुतुना Anwar Koba Mui Emma Korak Naba Kangalaki, Anwar na Pau Farok Tabadagi, Councillor Arin Kumar Amadi, Ward number Tarataruki, Councillor Maisnam Subaska Puna Latuna, Subasna Manale Vidanatana, Atiba Wahiwata Season Aduna Chedam K Fondoki. For Arin Kumarga, 1 number 16 is Subaskana, when falling artists in Togro, Aduga Mudi Anwar, Pionava, Amadu, Titan Ponto Kovada. Like of them on that issue, Malam Sum coaching another day, Muji Swiss of Toxalai Tangava, Mona Dumara Galaga, and on that now labeled. So, my concern Amana, Mayamda, Hoda, attack, increasing the art of Tobase. I did not Atobasu, and after we all play concern, stop Shinsu, Sanatin and Lena Palmedna, Sidam a palm. Imphal Municipal Employee Union की Secretary Thaudam Sobita na Fundoropada Asigumba Employee Singbu Thawai Usitabagi Thaudo Kaya Amasu Mamang the Tokiba Lekre Action Lokat Pigi Harabasu Official Oiba Channel the Lokat Piu Tolo Fangdabagi Strike Touring a Cherekta Asigumba Thaudo Topa Live Tivani Employee Singi Mapi Mapa Kanano Tenari Bakudongcha the Bakaya Yang Sinbiba Pamde Fundoki Employee the Sumas Hayakalasa with Tabamatu Pon Pion who made a smina Taubiba. Adagi Punamak Sigi Union Sina Kona Taujaris welfare Javanina Yamnu I think a Sigi Tavokse, Hita Sina Kanem Tauj, Kogi Officida, Kanana Tugai no Kangdava, Vinjane Tugai Biramba, Adagi Nung Etugaiba, Sauki to Depa, Kayakaya Tokre, Masi, Nasi, a Kogi officer, Mapiva Pamala, Kogi Bizata, Vidosina Kanano, Kang de Kanganare, Punamak Sega Sagi, Yamna Wala, Kongum Sida, Agi, Goema Manala, Vajayi, Isa, the Lemon, but some money, Tamotion on Nite. Amarum Councillor M. Subasna Mahana, Employee Manaleba, Amadi could takibilate, Jumna, Ngang Satuna Jakiba Katani Hana, Singdorali. Maunda, the poor Kashilati, as a key quick now, as a key honorable quick councillors, a quick blood and the poor lady. Tawidi Ujiki, no government hadn't been enough. Sing it anti Iran Jumamba, the poor in the Sanoga, Stevie Yakotonga, Hapoga. So I told Agi Kayata
जी हम कन्ना कोई CPC against tawri na ji kana ma provision da ma adu ni na ISTV thongda ari pajamyam da ina chenduk chari Khopum dam gi metang da garang ISTV news se yaw khiba report atu gi metang da contractor TS Haridas na mal dam adu gi main portion sakhibani canal sabaga mari leina de haina sengdopa cherol thadorli Agriculture Department na Rabi crop thana ba maru marang yentopagi thorom ama ngasi Thawal district ki Charangpon makhala kai da pangtokre thorom adu da Agriculture Minister Abdul Nasir Parliamentary Secretary K Megachandra Kakching gi MLA Y Surchandra Minor Irrigation amasung Agriculture Department ki makok thongbo official kya saruya ki MLA Surchandra na ngasi yentholi ba maru marang sing asi longbi sing na ningthi na thaduna mahi marong yamna puthok na ba pandam da yenthopani mipum khudimak government na thabak piba ngamloi masana marom dom lepchaduna afaba senthok lambi semge harabadi labu kumduna thabak shubatai phungdoki Minister Nasirna mana masing kaya ama Manipur gi mapaldagi pusilaktuna chariba asi afaba khudam natte lawmi sing masa masagi semelon fagar hanbada state ki su semelon fagar hangadori bani ekhoi khudingmak su nomagi hainabi thamlasi phungdoki एकोना एग्रीकल्चर बु चाउखतन बा हाइबा पांदम दि प्रजा पुन्ना मंगना थवाय यावरबा मतेंग पांगबिरबा सरकार द मतेंग पीरबा कालदनि एकोना तब कोइना पांगथोको नंगदो मणिपुर ग्रीन रिवोल्यूशन नमा लागनबा एग्रीकल्चर द मिपाल कांगदना बोहनबदा प्रजा सेक्शन पुन्ना मंगना मतेंग पांगबियु खोंगचे दुगा मरी लेनेना कक्षिंग वारी निंगथौ परेंगी लबुक सिंगेंग सिनबगा लोइनेना लौपरी चनिगे यांखै रोमदा थागदबा मरु मरांग सिंगसु यंथोलमके Nungchigi phone ba chefong imi time phone ki thorom ngasi kuki in the pangtokre thado kuki amadi English lo the phone ba chefong puthobagi thorom aduda MPSC ki chairman Dr. S Singsit KSO ki general secretary Peter Mate amadi DS WO Senapati LG kuki na thorom pusingoi ki wanga khibasingna ngamilen haukim na publisher oiba Ringo Lu na editor oiba chefong asina kuki amasung thado jati na chungba kaya da kanaba kaya piragani phongdona ki In order to overcome the obstacle of or the blockade thereof, spreading the news or awareness among the masses, particularly in the Thado Kuki speaking community of Manipur, we affirm and we dedicated ourselves to continue the legacy of the fourth estate in Manipur.